थाइना ममांगैदा पिक्तक तौबा उमंग अमखक लेरम्मी हारिबा उमंगसिगी मनुंग खरा संगसिलगा अपिकपा खंगपोक्संग मसा अमदा मियाई चल्लबी लुख्राबी ममा अमगा सही 19-19 सुरबी मसानुपी लेसाबी अमगा लेरम्मी ममा मसादु उमंगदुदगी सिंगसल्ले अमदी उमंगदुदा फंगबा साना थकनबा मना मसिंग कयामरुम थिजै अदुगा मना मसिंग सिंगदु ममादुना उमंगदगी थोरकलगा लेबाक्तुगी कैथेल मसादुदा हेक हेक योली असुमना ममा मसादु नोंगमगी हिंगनबा होनजरम्मी लाइबक फबा हाइगदौरिब्रा नत्रगना लाइबक थीबा हाइगदौरिब्रा लुख्राबी ममा मसा अनिदुना अदुमना वाना हिंजबदुदा उमंगदुगी लाइरेंबिदुना उबिरदुना ममा मसा अनिदुबु सांगेंग तौरगे हाइना सब युंगना खलम्मी मरमदुना नोंगमा निंगथमथागी यामना इंगबा नुमिदांग अमदा लुख्राबी ममा मसाना लेरिबा खांगपोक्संगदुगी थोंगदु कनागुंबा अमना कोक कोक थिलकलम्मी थोंगदु थिलकपदुदा लुख्राबी मसानुपीदुना हांदोकलम्मी थोंगदु हेक हांदोकलुबा मतमददी यामना अहल ओइरबी सैसुगी मतेंग याउदा चटपा ngamद्रबी इंख्रबा निंगथमथागी नुमिदांगदुदा मसादा फी अथाबा अमतसु याउदा मखोंगदा करिमतसु तोंगदा मसादु इंगबना थक थक निकलगा लेपलगा लेरंबदु उरे हनुबिदुना हाइरकलम्मी इसुनुपी अइबु इंथमथागी नुमिदांगसिदा इंगबनासु लोइरे साक्सु यामना लामे उमंगसिदा नखोइगी युमसे नतना अइगी संजफम अमता फंगद्रे ngasiगी अहिंगसिमतंगदी अइगी संजफम पिबियुदो ngarangdagi sinsida saanabadi lairedana ising marik amata phawba thakpa phanglaktri sak lambanasu pukse tatkadore aibu nungsibiduna sana thaknaba kharatang pibiyu ahal oirabi hanubidugi matawduda lukhabi masadu yamna nungaitaba amadi ahal dubu yamna nungsiba phawrammi lukhabi masanupiduna ahal oirabi hanubidubu harau harau hanubidubu taram taram oklammi इमुंगदा पुसिलकलम्मी इंथमथा ओइबना इमुंगदा हानना मई हौरगा अदुमक लेरम्मी मई हौरिबदुगी मनाक्ता फिदा अमखक थाबीरे अदुगा लुख्राबी मसानुपीदुना अहलदु फमहल्ले अदुगा साक्संगदा साक थोंलगा लेरिबी ममाबु कौथोकलम्मी अदुगा अहलदुगी वारी पुमनमक तमलम्मी लुख्राबी ममादुसु ममागुमलबी अहलदुगी वारी पुमनमक तारबदा हराव तयामना नुंसीना ओक्सरम्मी अथाबा अरुम्बा फी पुथोरकलम्मी अदुगा अहलदुदा इनबीरे लैबा लैतबा हाउबा हाउतबा लुख्राबी ममा मसागिदमक सिल्लांगलमलिबसिंदु चाना थकलेबसिंदु फोंग फोंग साना चामिन्नरेदो चाबा थकपा लोइरबा मतुंगदा लुख्राबी ममा मसा अमदी हनुबी मखोय अहुमदु मई हौरिबदुगी अकोइबदा फिदा थारगा कोइना फमिनै अदुगा वारी कयामरुम सानरम्मी हनुबिदुना हाइरम्मी उमंगसिगी मनुंगसिदा नुपा अमतसु याउदा नुपी ngakta namana sakhak leiraga mi kanasu leinadraba umangsida asuk ahal oirabi kanano karino su khangdaba aina numidangsida sangjapam lawbasida nakhoibu karisu singnaba phawdro ai hakse phattabi hingsabi mitrang leiwatin wa haibi oiramlabadi karam tawni hanubidugi waduda lukhabi mamadu singnaba amata yauda nokphet tawna khummi imagumlabi ipuroibana hek leikhidaba aigi isanupise mahakna sahi amarom pharakpa matam aduaidagi hongna umangsigi mathanungda umangsigi maral charaga asuk sanglaba sahi singse lereklibani khudong thibasu amata thokhanda umangsigi lairembina ima isabu sectionna ngak sinbiribani umangsigi manungda leiringai ima isagi akiba singnaba karisu leite pumnamak lairembi imana ngakthukpigani lukhabi mama masagi puksel saupa minungsi leiba leitaba yamba yamdaba kharana atopapu pelhanba umangdubu nungsijaba thajaba pumnamaksida penbireduna hanubidu mitkuptuda umangdubu ngak selibi larenbidu onthokre oirakliba mangumlaba matawduda lukhabi mama masadu asuki matik naklammi masinda wakhalda haijaba ningjabagi watani nongmata umangdugi larenbidu asumna mitmangda leplagani haibadi mangda phawba manglude lukhabi mama masadu khu khuda kullaga makut lonarami aduga larenbiduda mamittaki mapi tana
ꯊꯧꯒꯜꯂꯣꯟ ꯎꯠꯆꯔꯝꯃꯤ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥꯅꯁꯨ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯎꯗꯕꯅ ꯑꯁꯣꯏ ꯑꯔꯥꯟ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯅꯆꯥꯅ ꯅꯥꯏꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ." ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯂꯩꯔꯤꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯨꯒꯠꯄꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ ꯌꯥꯔꯦ, ꯅꯃꯥꯅꯆꯥꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕꯗꯣ ꯃꯗꯨ ꯎꯕꯗ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯕꯣꯔ ꯄꯤꯕꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒ ꯊꯦꯡꯅꯕ ꯑꯣꯏꯔꯣ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯗꯨꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯈꯛ ꯎꯃꯪ ꯃꯅꯨꯡꯗꯨꯗ ꯋꯥꯅ ꯁꯥꯕ ꯄꯣꯂꯥꯡ ꯑꯃꯈꯛ ꯄꯥꯏꯔꯒ ꯃꯅꯥ ꯃꯁꯤꯡ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯖꯤ ꯑꯃꯈꯛ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯥꯟꯅꯔꯛꯄꯒꯨꯝ ꯀꯟꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯁꯖꯤꯗꯨ ꯋꯥꯏꯔꯝꯂꯒ ꯑꯃꯨꯛ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯖꯤꯗꯨꯅ ꯋꯥꯏꯔꯝꯕꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯝꯕ ꯃꯅꯥ ꯃꯁꯤꯡ ꯌꯥꯎꯕ ꯄꯣꯂꯥꯡꯗꯨ ꯃꯈꯨꯠꯇꯒꯤ ꯄꯥꯏꯊꯣꯛꯈ꯭ರೆ꯫ ꯑꯗꯨꯒ ꯄꯣꯂꯥꯡ ꯑꯃꯗꯤ ꯄꯣꯂꯥꯡꯗꯨꯗ ꯌꯥꯎꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯄꯨꯡꯆꯥꯏ ꯆꯥꯏꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯖꯤꯗꯨꯕꯨ ꯇꯥꯟꯅꯔꯛꯄ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯋꯥꯡ ꯆꯥꯎꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯈꯛ ꯁꯒꯣꯜ ꯇꯣꯡꯂꯒ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯇꯨꯔꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤ ꯀꯅꯥꯁꯨ ꯆꯪꯅꯗ꯭ꯔꯕ ꯎꯃꯪꯗꯨꯗ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯇꯨꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯗꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤꯗꯨꯕꯨ ꯍꯨꯒꯠꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯤꯠꯀ ꯍꯦꯛ ꯃꯤꯆꯥꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯕꯨ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯎꯃꯪꯗꯨꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯎꯅꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯃꯅ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯨꯍꯣꯡꯂꯦ꯫ ꯑꯃꯔꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯃꯃꯥ ꯑꯇꯣꯟꯕꯤ ꯐꯠꯇꯕꯤ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯍꯩꯕꯤ ꯃꯃꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯔꯥꯅꯤ ꯃꯃꯥ ꯑꯇꯣꯟꯕꯤꯁꯤꯅ ꯔꯥꯖꯀꯨꯃꯥꯔꯁꯤ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯛꯄꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯛꯂꯕꯗꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤ ꯃꯍꯥꯛꯅ ꯑꯣꯏꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯐꯠꯇꯕ ꯋꯥꯈꯜꯁꯤ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯤꯕꯨ ꯂꯨꯍꯣꯡꯗꯅ ꯄꯥꯈꯪ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯡꯂꯒ ꯉꯥꯎꯔꯒ ꯂꯩꯍꯜꯂꯒ ꯂꯩꯕꯥꯛꯇꯨ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯁꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯂꯕꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯨ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯕꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯒꯤ ꯐꯝꯅꯥꯏ ꯇꯨꯅꯥꯏꯕꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯃꯁꯦꯜ ꯔꯥꯖꯀꯨꯃꯥꯔꯗꯨꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯅꯤꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯂꯣꯟꯅ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯗꯔꯕꯥꯔꯗꯨꯒꯤ ꯐꯝꯅꯥꯏꯕ ꯑꯅꯤꯈꯛꯅ ꯋꯥꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯈꯤꯕꯗꯨ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤ ꯐꯠꯇꯕꯤꯗꯨꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯈꯛꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯐꯝꯗꯨ ꯇꯝꯂꯦꯗꯣ꯫ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨꯅ ꯇꯝꯂꯤꯕ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯀꯔꯤ, ꯑꯩꯕꯨ ꯈꯨꯕꯝꯁꯤꯗꯒꯤ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤꯕ? ꯀꯅꯥꯅ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ." ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤ ꯐꯠꯇꯕꯤꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯆꯥꯕ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯗꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯟ ꯁꯣꯛꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯂꯥꯟ ꯁꯣꯛꯅꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ
ꯐꯥꯏꯕꯣꯛ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯎꯅꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤ ꯎꯅꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯌꯥꯏꯐ ꯃꯪꯒꯣꯜ ꯀꯌꯥꯃꯔꯨꯝꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯉꯛꯁꯝꯗ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯂꯤꯛ ꯑꯃꯃꯝꯁꯨ ꯁꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤ ꯐꯠꯇꯕꯤꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯇ꯭ꯔꯪꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯌꯥꯟ ꯑꯃꯈꯛ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯒꯤ ꯆꯥꯅꯕꯗꯨꯗ ꯇꯨꯃꯤꯟꯅ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯌꯥꯟ ꯌꯥꯎꯔꯕ ꯆꯥꯅꯕꯗꯨ ꯆꯥꯔꯨꯕꯗꯒꯤꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯁꯤꯕꯒꯨꯝ ꯐꯃꯨꯡꯗ ꯌꯥꯇꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯕꯃꯛꯇꯤ ꯁꯤꯍꯜꯂꯝꯗꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯂꯩꯈ꯭ꯔꯕꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯤꯅ ꯁꯥꯕ ꯄꯣꯂꯥꯡ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯃꯨꯗ꯭ꯔꯗ ꯊꯥꯗꯔꯨꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯏ ꯅꯨꯄꯤꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯑꯃꯠꯇ ꯄꯥꯟꯗꯕꯒꯨꯝ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯄꯣꯂꯥꯡꯗꯨꯒ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯗ ꯊꯥꯗꯈ꯭ꯔꯦ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯏꯄꯣꯝ ꯃꯔꯛꯇ ꯑꯁꯨꯝ ꯆꯦꯜꯂꯒ ꯄꯨꯊꯔꯛꯄꯅ ꯑꯉꯥꯡ ꯑꯅꯤ ꯌꯥꯎꯔꯤꯕ ꯄꯣꯂꯥꯡꯗꯨ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟꯗꯨꯗꯒꯤ ꯐꯅ ꯌꯥꯝꯅ ꯊꯥꯞꯇꯣꯔꯛꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯈꯔ ꯑꯆꯧꯕ ꯍꯤ ꯑꯃꯈꯛ ꯇꯣꯡꯂꯒ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯉꯥ ꯐꯥꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯗꯨꯗ ꯍꯤꯗꯨ ꯑꯁꯨꯝ ꯍꯣꯜꯂꯒ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯇꯥꯎꯔꯒ ꯂꯥꯛꯂꯤꯕꯗꯨ ꯃꯈꯣꯏꯅ ꯎꯔꯦ꯫ ꯃꯈꯣꯏꯒꯤ ꯍꯤꯗꯨ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯎꯔꯦ ꯂꯤꯅ ꯁꯥꯕ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯗ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤꯈꯛ ꯌꯥꯎꯕꯗꯨ ꯎꯔꯦ꯫ ꯆꯥꯎꯈ꯭ꯔꯕ ꯄꯥꯛꯈ꯭ꯔꯕ ꯏꯄꯥꯛꯇꯨꯗ ꯄꯤꯛꯂꯤꯕ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯊꯔꯛꯄꯗꯨ ꯎꯕꯗ ꯉꯥ ꯐꯥꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯄꯟꯊꯕ ꯇꯧꯗ ꯄꯣꯂꯥꯡꯗꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯉꯥ ꯐꯥꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯨꯛ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯏꯄꯥꯛꯁꯤꯗ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯧꯊꯔꯛꯂꯤꯕ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯣꯟꯊꯣꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯕꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯁꯤꯗ ꯊꯥꯗꯔꯛꯂꯤꯁꯤꯕꯣ? ꯑꯗꯨꯕꯨ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗꯕ, ꯃꯆꯥ ꯄꯣꯛꯆꯗꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯏꯁꯣꯔꯅ ꯃꯥꯒꯤꯗꯃꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯎꯕꯤꯕꯗꯒꯤ ꯄꯤꯕꯤꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯑꯉꯥꯡꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯣꯏꯅ ꯌꯣꯛꯆꯕꯗ ꯑꯌꯥꯕ ꯄꯤꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥ ꯄꯣꯛꯆꯗꯕ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨ ꯑꯉꯥꯡ ꯑꯅꯤꯗꯨ ꯄꯝꯂꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯃꯥꯡꯒꯣꯜꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯕꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯅ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨꯅꯦꯍꯦ ꯅꯨꯄꯤ, ꯅꯪ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯦ ꯏꯁꯣꯔꯅ ꯎꯕꯤꯕꯗꯒꯤ ꯅꯪ ꯑꯩꯒꯤ ꯑꯃꯠꯇꯁꯨ ꯅꯠꯇꯅ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ ꯑꯃꯒ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯄꯤꯅꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯔꯝꯅ ꯐꯪꯂꯛꯈꯤꯕꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯄꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥ ꯐꯥꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯋꯥꯠꯄ ꯀꯔꯤꯃꯠꯇ ꯂꯩꯍꯟꯗ ꯃꯈꯣꯏꯅ ꯄꯣꯛꯇꯕ ꯃꯆꯥꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯍꯟꯗ ꯂꯨꯅ ꯆꯥꯅ ꯌꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯌꯣꯜ, ꯆꯌꯣꯜꯗꯒꯤ ꯑꯃꯨꯛ ꯊꯥ, ꯊꯥꯗꯒꯤ ꯑꯃꯨꯛ ꯆꯍꯤ, ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦꯗꯣ꯫ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯗꯦ ꯇꯥꯗꯦ, ꯑꯎꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯃꯤꯠ ꯄꯦꯟꯅ ꯐꯖꯔꯝꯃꯤ꯫ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯆꯤꯟ ꯃꯅꯥꯎꯗꯨꯕꯨ ꯀꯂꯛꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨ ꯃꯆꯥ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯂꯒ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯃꯔꯨꯝ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯨꯞ, ꯎꯗꯕ ꯀꯨꯏꯔꯦꯗ꯫ ꯏꯍꯦ, ꯃꯔꯨꯞꯀꯤ ꯏꯆꯥꯔꯥ ꯑꯅꯤꯁꯤꯅ?
ꯏꯆꯥꯁꯤꯗꯤ ꯆꯥꯎꯔꯦꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯇꯝꯁꯦ ꯈꯪꯍꯧꯗꯦ ꯌꯦꯡꯕꯗꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯃꯔꯨꯞꯇꯤ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅꯕꯨ ꯐꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯉꯥ ꯐꯥꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯥ ꯑꯃꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯑꯅꯤꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯈꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗꯨꯗ ꯇꯥꯎꯊꯔꯛꯈꯤꯕꯅꯣ ꯃꯁꯤ ꯈꯪꯗꯅ ꯂꯩꯕꯁꯦ ꯃꯁꯤꯅꯤ ꯅꯨꯃꯤꯠꯇꯣ ꯉꯁꯤꯁꯨ ꯃꯤꯠꯁꯤꯗ ꯉꯔꯥꯡꯗ ꯊꯣꯛꯈꯤꯕꯒꯨꯝ ꯁꯪꯁꯪ ꯎꯔꯤ ꯄꯥꯛꯈ꯭ꯔꯕ ꯏꯄꯥꯛꯇꯨꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯤꯒꯤ ꯄꯣꯂꯥꯡ ꯑꯃꯗ ꯍꯥꯞꯂꯒ ꯇꯥꯎꯊꯔꯛꯄꯗꯣ ꯃꯤꯠꯁꯤꯗ ꯁꯪꯁꯪ ꯎꯔꯤꯕꯅꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯔꯕꯅꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯟꯕꯤꯔꯛꯂꯅꯨ ꯏꯆꯥꯁꯤꯡꯁꯤꯅ ꯇꯥꯈ꯭ꯔꯒ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯂꯥꯛꯄꯒ ꯍꯦꯛ ꯇꯥꯟ ꯆꯥꯅꯔꯨꯕꯗꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯍꯧꯔꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯏꯆꯤꯟ ꯏꯄꯥꯕꯨ ꯁꯃꯨꯗ꯭ꯔꯗ ꯄꯣꯂꯥꯡ ꯑꯃꯗ ꯌꯥꯎꯔꯒ ꯇꯥꯎꯊꯔꯛꯄꯗꯒꯤ ꯈꯨꯟꯕꯅꯤ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕ꯭ꯔꯥ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯇꯨ ꯈꯪꯈ꯭ꯔꯦ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯃꯥꯅ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯊꯝꯖꯔꯤꯕꯁꯤꯕꯨ ꯄꯦꯟꯗꯕꯔꯅꯦ ꯏꯃꯥꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯀꯔꯤ ꯇꯧꯈꯣ ꯍꯥꯏꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯛꯈꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯒ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯕ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯅꯆꯥ ꯑꯩꯈꯣꯏꯅ ꯀꯂꯛꯂꯨꯕ ꯂꯩꯇꯦ ꯑꯗꯨꯕꯨꯅꯦ ꯏꯃꯥ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯁꯤꯗ ꯇꯥꯎꯊꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯣ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯥꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯏꯃꯥ ꯃꯈꯣꯏꯗꯣ ꯀꯔꯝ ꯇꯧꯔꯤ ꯈꯪꯗꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯍꯦꯛ ꯈꯪꯕꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯨꯛ ꯏꯃꯥ ꯕꯕꯥꯒꯤ ꯅꯥꯛꯇ ꯃꯤꯠꯀꯨꯞ ꯑꯃꯠꯇ ꯄꯟꯊꯕ ꯇꯧꯗ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯦ ꯑꯁꯨꯝꯅ ꯋꯥꯐꯝꯗꯨꯗ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏꯅꯤꯒꯤ ꯈꯣꯡꯆꯠꯇꯨꯗ ꯆꯪꯒꯗꯕ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯍꯤ ꯑꯃꯈꯛ ꯇꯣꯡꯂꯒ ꯃꯄꯥꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯎꯊꯔꯛꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯤꯗꯨ ꯑꯁꯨꯝ ꯍꯣꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯂꯩꯕꯥꯛ ꯑꯃꯗ ꯊꯨꯡꯂꯔꯦ ꯍꯤꯗꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨ ꯂꯩꯕꯥꯛꯇꯨꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯕꯥꯛꯇꯨꯒꯤ ꯀꯩꯊꯦꯜꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯆꯥꯛ ꯂꯥꯝꯕꯗꯒꯤ ꯀꯩꯊꯦꯜꯗꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨꯒꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯉꯛꯁꯝꯗ ꯁꯤꯈꯤꯕ ꯂꯤꯛꯇꯨꯁꯨ ꯎꯔꯝꯃꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯃꯗꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨ ꯐꯠꯇ ꯂꯧꯁꯤꯡ ꯑꯃꯨꯛ ꯁꯤꯟꯅꯔꯝꯃꯤ ꯅꯣꯡꯃ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨꯒꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯌꯥꯝꯅ ꯂꯥꯏꯔꯕꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯁꯥꯔꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨꯗ ꯀꯥꯞꯁꯤꯟꯅꯔꯒ ꯃꯇꯦꯡ ꯅꯤꯔꯝꯃꯤ ꯏꯆꯥꯒꯨꯝꯂꯕꯤ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯅꯤꯖꯒꯦ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯆꯥꯅꯨꯄꯥꯗꯣ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯒ ꯂꯩꯔꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯈꯣꯏꯅ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ
ahal oirabi hanubiduki upai leitaba mataududa masin mokpaduna ahaldugi mateng panglage khalle do nupa masaduna hairaklammi imagumlabi aikoina matau karamna imagi isa nupaduki mateng pangadoribano nasa aikoi soidana pangsage minai nupiduna amuk makha taraklammi leibaksigi khwaidaki sauba umang amakhak lei umangdugi manungda changsilaga surung achouba amakhak leibani surungdugi manungda ising saibi amasu leiramgani ising saibidudagi ising khara laururaga puraklaga madugi isingdo aduna aigi isagi masada khiklabadi isagi anabado soidanamak phagadoribani asumna manai nupiduna hairakpagi matung inna masin mokpadu ising saibiduna leiriba surungdu tamna laklammi hairiba ising saibidugi isingdu asamba ising natte ana layong khangdana naraga leiba miyoi kayabu isingduna khiklabadi pumnamak phanba ngamba isingni adubu isingdu lawba chatpa haibasi aruba thabakni kanasu mafamdudagi isingdu puraga hingna halakpa yauramde kadaida kari tawkhrabano kananasu khanglamde asumna masin mokpadu asum lakpaduda umangdu yoksalakpa matamda khanghodana uchek amakhak sokpadagi makhoi anigi mamangda leimaida tasilaklammi masin mokpaduna usektugi manakta changsilaklammi aduga usektu laikatnarammi ngaihakki matungda usektu wakhal tarakle hariba usektu su asamba usek oiramde layoiraba pumnamak khang uba usek oirammi usektuna amok makhata na hairaklammi he taibang miyoiba asuk suklaba umangsida nakhoini karigidamak lakpano masin mokpa aniduna makhoina lakpagi maram pumnamak usektuda tamlammi wafamsingdu khanglabada usektuna makhata na amuk hairakki pumnamak namthak ngaktani leibaksigi phatrabi maharani na nakhoini bu manghananaba silakpa thorangni adubune nakhoini isingse lawdaba yadabani leibaksigi Rajkumar gi loina bido sahi 18 mukki mamangdagi asibagum phamungda yataraga leiribani mado kandaba yadabani Rajkumar dugi loina bido kallaba matungda wari pumnamak ai nakhoida haige asumna haiduna usektugi matengna masin mokpadu ising saibiduna leiriba surungdu yoksilakle usek aduna lamjingbibadagi asoi angam amata yauda isingdu patra amada haplaga puraklammi aduga usektune masin mokpadune makhoi ahum punna konung tamna lona changlaklammi aduga Rajkumar gi loinabina tumlaga leiriba kaduda changlaklammi isingdu bamaida chaisillammi angakpani isingdu hek thengbagadi lukhrabi masa Rajkumar gi loinabidu karishi tawdana tumluba amagom mitkap thoraklammi tanjaduda Rajkumar dusu magi nupigi manakta laklammi kaduda changlakpa matamda oiramliba phibamduda Rajkumar du pumak hek ngakre matam kuina asibagum phamungda taraga leiruraba magi nupina adumna khanghodana gyal lakpaduda asuki matik haraurammi Rajkumar aduna masin mokpa anidu kanano kari tawba lakpano haina hanglaklammi matamduda usektuna wari pumnamak tamlammi Rajkumar na lan soknaba chatkhingai matamda thokiba wari pumnamak Rajkumar tuda liraga tahallammi matam kuina khangnarudraba mapa masa mama makhoi maribu usek adugi matengna amuk masak khangnarammi masidagidi sauraba Rajkumar na phatrabi maharani atonbi amadi manai nupi makhoi anidu mapunsi chuppagi oina kasum sangda thamkhre masigi matung matam khara haukhre masin mokpadu lamdam tamna laihoriba makhoi anibu saunaba masa sakna yokpirakpa nga phaba mapa amadi mama makhoini gi wari pumnamak asengba mapa mamada tamlammi minungsi saubi mama aduna harau harauna nga phaba matai manau anidu konungduda puruktuna makhoiga punna hingminanabagidamak mahaki nupada haijarammi wafamdu Rajkumar nasu yabire maramasina nga phaba matai manau anidusu laururami konungduda makhoi taruk nungsi sanana nunga yai phana panki